ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤ ꯇꯣꯂꯣꯞ ꯆꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯏꯊꯛꯇ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯎꯕꯁꯦ ꯃꯁꯤ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯇꯣꯛꯊꯣꯛꯑꯒꯦ ꯅꯪ ꯅꯨꯡꯉꯥꯏꯔꯣ ꯀ ꯍꯥꯏꯕꯒꯨꯝꯕ ꯑꯗꯒꯤ ꯄꯔꯃꯅꯦꯟꯠꯂꯤ ꯅꯪ ꯑꯗꯨꯝ ꯊꯥꯛꯄꯤꯔꯒꯦꯔꯣ ꯀꯥꯏꯅ ꯍꯥꯏꯗꯤ ꯀꯩꯗꯧꯕꯩꯅꯣ ꯑꯩꯅ ꯄꯔꯃꯅꯦꯟꯠꯂꯤ ꯅꯨꯄꯤ ꯂꯣꯏꯅ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯇꯣꯛꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯅ ꯊꯥꯛꯀꯦꯅꯒ ꯍꯥꯏꯈꯤꯕꯗꯤ ꯑꯩ ꯌꯥꯎꯗꯦꯗꯅꯀꯣ ꯑꯩ ꯀꯩꯗꯧꯕꯩ ꯊꯥꯛꯇꯣꯏꯅꯣ ꯑꯩ ꯊꯥꯛꯆꯒꯗꯕꯗꯤ ꯃꯤ ꯑꯃꯈꯛꯇꯪꯒꯤ ꯋꯥꯔꯤꯅꯤꯀꯣ ꯉꯔꯥꯡ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯖꯈꯤꯕꯗꯨꯗꯤ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯆꯣꯏꯁ ꯑꯃꯈꯛꯇꯪ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯦꯅꯤ ꯅꯨꯄꯥ ꯑꯃꯗ ꯍꯪꯉꯨꯕ ꯃꯇꯝꯗ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯃꯗꯨꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤ ꯀꯣ ꯍꯥꯏꯕꯗꯤ ꯑꯦꯛꯁꯦꯞꯁꯟ ꯈꯔ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯤꯅꯤ ꯇꯣꯂꯣꯞ ꯆꯥꯔꯤꯅꯤ ꯀ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯅꯪꯗꯤ ꯑꯩꯅ ꯊꯥꯛꯏꯅꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗꯀꯣ ꯗꯤꯁꯔꯦꯁꯄꯦꯛꯐꯨꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯗꯨꯃꯥꯏꯅ ꯌꯥꯝꯅ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯝ ꯇꯧꯖꯗꯕꯤ ꯏꯆꯝ ꯆꯝꯅ ꯂꯩꯖꯕꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯩꯒꯤ ꯆꯣꯏꯁꯇꯣ ꯍꯥꯏꯖꯈꯤꯕꯅꯦꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯗꯅ ꯈ꯭ꯋꯥꯏ ꯂꯨꯔꯤꯕ ꯑꯃꯅ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯃꯝꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯎ ꯌꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯆꯥꯕꯤ ꯑꯃ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤꯅ ꯇꯃꯝꯃꯗꯤ ꯑꯗꯨ ꯂꯧꯔꯨꯔꯦ ꯈꯜꯂꯁꯦꯕ ꯂꯧꯈ꯭ꯔꯦ ꯈꯜꯂꯁꯦꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯆꯥꯕꯤ ꯄꯥꯝꯗꯦ ꯑꯗꯨꯗꯣ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯇꯣꯂꯣꯞ ꯆꯥꯕꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯔꯝꯃꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏꯀꯣ ꯐ꯭ꯌꯨꯆꯔꯒꯤ ꯋꯥꯗꯤ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯕ ꯉꯝꯗꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯐꯣꯡꯗꯣꯛꯆꯕꯅꯦ ꯍꯥꯏꯖꯕꯅꯦꯕ ꯑꯩꯒꯤꯗꯨꯗꯤ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁꯤꯝꯄꯜ ꯑꯣꯏꯅ ꯂꯩꯖꯕꯗꯣ ꯑꯗꯨ ꯄꯥꯝꯖꯕꯒꯤ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯩꯈꯣꯏ ꯃꯦꯁꯦꯟꯖꯔꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯅꯕ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯀꯥꯏ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗꯀꯣ ꯑꯩꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯈ꯭ꯔꯤꯕ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦ ꯁꯄ꯭ꯔꯦꯁ ꯇꯧꯔꯒ ꯅꯝꯁꯜꯂꯒ ꯊꯝꯃꯀꯥꯟꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯂꯥꯟꯊꯣꯛꯍꯟꯗꯕꯤꯀꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯀꯥꯟꯗ ꯑꯩꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒꯤ ꯄꯣꯠ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯖꯒꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯋꯥꯈꯜꯂꯣꯟ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯔꯤꯌꯦꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯕ ꯆꯥꯛ ꯊꯣꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯃꯁꯤ ꯑꯅꯤꯁꯤꯈꯛꯇꯪ ꯅꯠꯇꯦꯕ ꯔꯣꯜꯁꯦ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯔꯣꯜ ꯑꯃ ꯂꯩꯌꯦꯅ ꯈꯜꯂꯤ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯀꯣ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯔꯣꯜꯗꯣ ꯑꯣꯏꯅ ꯁꯤꯟꯅꯕꯁꯨ ꯌꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯀꯣꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏ ꯁꯔꯨꯛꯇꯤ ꯑꯩ ꯍꯖꯤꯔꯥ ꯁꯨꯔꯁꯨ ꯁꯨꯖꯔꯨꯒꯦ ꯑꯩꯅ ꯉꯝꯅꯕ ꯊꯥꯛꯆꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯇꯣꯏꯅꯦꯕ ꯑꯗ ꯆꯥꯛ ꯊꯣꯡꯕꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯉꯁꯤ ꯇꯞꯇꯅ ꯊꯕꯛ ꯆꯠꯂꯨꯔꯦ ꯍꯜꯂꯛꯑꯀꯥꯟꯗꯅꯦ ꯑꯩꯈꯣꯏ ꯈꯖꯤꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕꯗꯣ ꯃꯗꯨ ꯂꯩꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯕ꯭ꯔꯣꯀꯣꯂꯤꯒ ꯊꯣꯡꯉꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯀꯣ ꯍꯥꯎꯇ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯆꯥꯗꯧ ꯂꯩꯔꯝꯃꯤ ꯆꯥꯛꯀꯤ ꯋꯥꯁꯤꯗꯤ ꯑꯗꯨꯅꯤꯀꯣ ꯑꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕ ꯆꯥꯛꯇꯨ ꯊꯣꯡꯕꯗ ꯃꯗꯨ ꯃꯤꯅꯥꯏ ꯑꯣꯏꯕꯩ ꯊꯣꯡꯉꯤꯅꯦꯅ ꯑꯗꯣꯝꯗ ꯋꯥꯈꯜꯗꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯒꯗꯤ ꯃꯗꯨꯗꯤ ꯑꯣꯟꯅꯔꯦꯀꯣ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯗꯨꯗꯤ ꯀꯃꯥꯏꯅ ꯂꯩ ꯊꯕꯛ ꯇꯧꯕ ꯅꯨꯄꯤ ꯑꯃꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯁꯨ ꯍꯧꯒꯠꯀꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯆꯥꯛꯁꯨ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯒꯅꯤ ꯊꯕꯛꯁꯨ ꯄꯨꯡ 7-9-10ꯒꯤ ꯗ꯭ꯌꯨꯇꯤ ꯀꯣ ꯑꯗꯨꯁꯨ ꯆꯠꯂꯨꯅꯤ ꯑꯗꯨꯒ ꯑꯣꯐꯤꯁꯀꯤ ꯍꯦꯗꯦꯛ ꯄ꯭ꯔꯦꯁꯔ ꯃꯌꯥꯝꯗꯨꯁꯨ ꯃꯗꯨꯁꯨ ꯇꯧꯔꯨꯗꯣꯏꯅꯤ ꯀꯣ ꯊꯕꯛꯅꯦꯅ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯃꯥꯅ ꯊꯣꯡꯗꯕ꯭ꯔꯥ ꯍꯥꯏꯁꯨ ꯑꯃꯨꯛ ꯊꯣꯡꯉꯗꯣꯏꯅꯤ ꯔꯤꯌꯦꯂꯤꯇꯤꯗꯤ ꯑꯗꯨꯅꯤ ꯑꯉꯥꯡꯒ ꯂꯩꯔꯦ ꯍꯥꯏꯔꯒꯅ ꯑꯉꯥꯡꯒꯤ ꯃꯌꯥꯝ ꯁꯤꯟꯕ ꯂꯥꯡꯕ ꯃꯌꯥꯝꯁꯨ ꯅꯨꯄꯤꯅ ꯌꯥꯝ ꯂꯣꯏ ꯇꯧꯏ ꯔꯤꯌꯦꯂꯤꯇꯤꯗꯨ ꯑꯗꯨꯅꯦꯕ ꯑꯗꯨꯗ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯀꯤ ꯑꯣꯏꯕ ꯍꯦꯗꯦꯛꯇꯨꯃ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯅꯠꯇ꯭ꯔꯒ ꯊꯥꯛꯄ ꯉꯝꯅꯕꯒꯤꯗꯣ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯦꯔꯣ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯗ ꯄꯨꯊꯣꯛꯄꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯃꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯔꯤꯌꯦꯂꯤꯇꯤꯗꯣ ꯉꯁꯥꯏ ꯕ꯭ꯔꯣꯗ ꯃꯥꯏꯟꯗꯦꯠꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯌꯥꯝꯕ ꯑꯁꯦꯡꯕ ꯑꯩ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯌꯦꯡꯕꯤꯌꯣꯕ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯁꯤꯡꯁꯨ ꯆꯥꯛꯇꯤ ꯑꯗꯨꯝ ꯊꯣꯡꯉꯦꯕ ꯆꯥꯛ ꯊꯣꯡꯅꯕ ꯈꯛꯇꯪ ꯊꯝꯕ ꯑꯗꯨꯗꯨ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯁꯥꯏ ꯑꯦꯗ ꯑꯣꯟꯅꯦꯕ ꯉꯁꯥꯏ ꯊꯕꯛ ꯇꯧꯔꯨꯕꯗꯣ ꯑꯗ ꯃꯥꯅ ꯄꯨꯔꯛꯏꯕ ꯇꯣꯂꯣꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯈꯛꯇꯪ ꯔꯟ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁꯔꯗꯨꯝ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯩꯅ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯥꯏꯁꯤꯁꯤꯗꯩꯗ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯅꯦꯕ ꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯅ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯂꯥꯏꯐ ꯑꯦꯛꯖꯥꯝꯄꯜ ꯑꯃꯇꯪꯁꯨ ꯑꯩ ꯁꯤꯗ ꯍꯥꯏꯖꯔꯝꯒꯦ ꯑꯦꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯠꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯅꯔꯁ ꯀꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯄꯦꯁꯦꯟ ꯌꯦꯡꯒꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯦꯅꯦꯖ ꯇꯧꯅꯕ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝ ꯑꯃ ꯂꯩꯌꯦꯕ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯁꯤꯗ ꯗꯣꯛꯇꯔꯁꯨ ꯌꯥꯎꯒꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯇꯤꯝꯗ ꯌꯥꯎꯔꯤꯕ ꯗꯣꯛꯇꯔꯁꯦ ꯁꯤꯗꯤ ꯄꯦꯁꯦꯟ ꯌꯦꯡꯕ ꯃꯁꯥꯃꯛꯅ ꯄꯦꯁꯦꯟ ꯌꯦꯡꯕꯗꯤ ꯌꯥꯎꯔꯣꯏꯕ
तब माना सिगी डॉक्टर सिना सिगी जगह येंबा सिगी वार्ड सिना सिगी डॉक्टर सिना कवर तौबा ओपीडी की सिना सिगी डॉक्टर सिंग सिगिना सि ताबा हाइंगिना अदु ताबा अदगी लैब की इन्वेस्टिगेशन सिंग सिदा थाबा अदगी सीटी स्कैन ओरगना सोम द चटपा सि तौबा सोम अदुमाइ सिंदोक सिन मयाम अमा संगिएबा अदुगी मैनेजमेंट की पोर्ट से मैनेजमेंट टीम अमा तोंगाना मोइना सिंदोइने अदुगा स्मूथली फंक्शन तौदोइने अदुगी मैनेज तौनबा टीम से लेतबा तारगदी हॉस्पिटल अमा से कोई पूरा क्याओस नेबा अखोई चरांगनबनेब थोकदोइसे फजन स्मूथली फंक्शनिंग अदुई लेरोइदेरम अमाइ तौदना युंगी दुदसु नसाइ चाक थोंबा और अखोई थबक तौबाइने हेतो उरोल से अदु नतेब अदु खतंग सिनगनी मदु खतंग न लोइरे हाइब नतेब अइ साइजबद अखोइगी मैनेजमेंट गिदो अदु इ सिनैसु याइ हाइबनी अदुगी मैनेजमेंट तौहनबदो मदु ओइना सिनरगसु याइ को ngसाइगी अदु मयाम कॉम्प्लिकेशन मयाम दो मदु अवॉइड तौनबगी दमक तौइने खलसु यारे अइगी जस अपामदो हाइजबनी अदुना थबक तौरिनी तोलोप चारेनी हाइबगी नामादा हौजिक फावदा अखोइ ngसाइ मेसेज ता दगी मेसेंजर ता अदु अदा तौरि मयाम कोइ मी अममंगी ओन हाइबदी हाइजद्रे को अदा ngसाइगी कयमत मरि लेदबा आइगी नुपी सुनतबा आइगा खंगने सानम सुन कयम नतबा अदु फावदा थबक तौरिनी हाइबगी नामादा असुक यामना इसौ लांगबा ngamiba अखोइ थबक तोकथोगे नंग थाकपिरो कोइन तो अदुगी नुपी सिंगदे मरक्तु दगी अमा लौरुरे खलसे अदु इतारगदी मदुदा तौगदबा इसौ मयाम अदि मदुदी मयामना दुम खनबिरो तौबिगनु हिंसागी ओइबा वही वता दु थादाबिरकनु आई खजिक्तंग नुंगाइजदबदो सिसु जस्ट नुंगाइजदे हाइजबने आई याम कन ngang ngamjade ko thank you everyone